ꯑꯍꯥꯟꯕ ꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ book club Saturday ꯈꯨꯗꯤꯡꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯅꯨꯃꯤꯠꯁꯤꯗ ꯉꯁꯤꯗꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯅꯨꯄꯤ ꯂꯥꯜꯒꯤ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯏꯃꯥꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯗꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯅꯕ ꯑꯩꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯃꯕꯅꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤ app amadu yadabana aina anauba streaming si tawjabani yengba phangbiraga yaragadi amtang comment tawbirau aduga karigumba masida yengba khudong chatraga so khoina recorded oiba version si soidan hapkacharake matang asida ima su lengsin bidana leire ima busu khurumjari ai hang na su khwai khibipu khubam changjau tara lonaraga kok nonjari khurumjari bhakti kachari punam streaming si aina yengjabadadi yakhre aduga mayamna adum sign in tawraga adum yengba yaragani hanbada imana pabidringaida imana share tawdringaida ngasi aina yahaurakpada yamna laibak phaba amana aihakna dainadagi message ama phangi message sida yamna phajaba nupilal ningsing numit na lakpada haiba roop raag na kacheri haiba isai ama thabirai masi gi warol iba amadi sereng bana B Jayanta Kumar Sharma na ibira rambani saiban ba amadi lamjing lamtak bana aribam Sham Sharma na warol pibana kangabam tomba amadi Yankhom Roma saisakpa sing na Khunjoy Kumar Naba Volcano Bir Kumar Vidyanidhi Swami Kumar and Sadananda saisakpi sing na Vidyarani Premila Rosipina Nandeshwari music asi Roop Raag na sembirakpani masi akoigi ngasigi program sida share tawba yagani haina share tawbirakpagidamakta hanna dainabu thagachari aduga Roop Raag ki team bu amkai leitana thagachari ngasigi yamna special oiba numit sida asigumba yamna phasaraba isai asina akoigi program asi hudok jage amtang ai share tawjarake masi aina pathok sakiba team gi maming mayam duni I had masi gi isai asi thajarake ima tabi ko tajar
ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯁꯦꯌꯔꯤꯡ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯥꯟꯅꯁꯨ ꯄꯟꯖꯈ꯭ꯔꯕ ꯉꯁꯤꯁꯦ 12 ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 12 ꯅꯨꯄꯤꯂꯥꯜ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔ ꯈꯛꯇꯪꯗ ꯊꯣꯛꯈꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯍꯧ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯃꯥꯡ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯁꯨꯇꯤ ꯅꯨꯡ ꯀꯔꯤꯒꯨꯝꯕ ꯊꯥꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯀꯨꯏꯔꯀꯥꯟꯗ ꯂꯪꯕ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯐꯪꯁꯟ ꯑꯣꯏꯅ ꯁꯨꯇꯤ ꯂꯥꯎꯊꯣꯛꯇꯅ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤꯂꯥꯟ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯄꯤꯈꯤꯕꯗꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯔꯛꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯕꯨꯛ ꯔꯤꯗꯤꯡꯒꯤ ꯊꯧꯔꯝ ꯑꯁꯤꯗꯁꯨ 12 ꯗꯤꯁꯦꯝꯕꯔꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯇꯁꯨ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯊꯥꯡꯖ ꯅꯨꯃꯤꯠꯇꯁꯨ ꯇꯥꯔꯕ ꯃꯔꯝꯗꯒꯤ ꯑꯩꯍꯥꯛꯅꯁꯨ ꯈꯣꯝꯖꯤꯟꯖꯔꯨꯕ ꯑꯈꯪ ꯑꯍꯩ ꯀꯌꯥꯗꯒꯤ ꯂꯩꯔꯤꯕ ꯄꯥꯊꯣꯛꯈ꯭ꯔꯤꯕ ꯌꯥꯝꯅ ꯐꯣꯔꯃꯦꯜ ꯑꯣꯏꯔꯕ ꯃꯌꯥꯝꯁꯤ ꯑꯩꯍꯥꯛꯅ ꯈꯪꯖꯗ꯭ꯔꯒꯁꯨ ꯍꯪꯖꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎꯅ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯔꯨꯅꯥꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯀꯥꯟꯗ ꯑꯩꯒꯤ ꯏꯅꯥꯎ ꯂꯥꯏꯖꯥ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯀꯥꯟꯗ ꯑꯩꯅ ꯅꯨꯄꯤꯂꯥꯟꯒꯤ ꯃꯔꯝꯁꯤ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛ ꯑꯃꯈꯛꯇꯪ ꯂꯩꯕꯁꯤꯅ ꯈꯤꯇꯪꯗꯤ ꯃꯄꯨꯡ ꯐꯥꯗꯕ ꯑꯣꯏꯕꯗꯒꯤ ꯑꯩꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯂꯥꯟꯒꯤ ꯑꯗꯨꯒꯨꯝꯂꯕ ꯉꯁꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯆꯨꯁꯤꯃꯛꯁꯨ ꯗꯤꯖꯥꯏꯟ ꯇꯧꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ RKCS ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯌꯥꯎꯔꯒ ꯌꯥꯎꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯂꯥꯟꯒꯤ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯕ ꯑꯃ ꯃꯆꯥ ꯏꯕꯨꯡꯉꯣ RK ꯕꯨꯙꯤꯕꯟꯇꯅ ꯄꯤꯕꯤꯔꯛꯇꯅ ꯑꯋꯥꯠꯄ ꯀꯌꯥꯁꯨ ꯍꯪꯕꯤꯔꯛꯇꯅ ꯉꯁꯤ ꯐꯪꯖꯕꯗꯒꯤ ꯑꯩ ꯅꯨꯄꯤꯂꯥꯟꯒꯤ ꯑꯗꯨꯒꯨꯝꯂꯕ ꯊꯧꯔꯝꯁꯤ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯁꯅꯥꯒꯤ ꯃꯌꯦꯛꯅ ꯏꯗꯨꯅ ꯂꯩꯔꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 19 ꯅꯨꯄꯤꯂꯥꯟ ꯍꯥꯏꯅ ꯈꯪꯅꯕ ꯅꯨꯃꯤꯠ ꯑꯁꯦ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇ ꯉꯁꯤ ꯑꯃꯨꯛꯁꯨ ꯌꯧꯔꯛꯂꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯈꯣꯡꯆꯦꯠ ꯃꯆꯤ ꯂꯥꯡꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯃꯁꯥꯗꯒꯤ ꯏꯈꯦꯡ ꯁꯤꯟꯊꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅ ꯉꯁꯤꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯇ ꯊꯧꯅꯥꯒꯤ ꯏꯅꯣꯠ ꯄꯤꯔꯔꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯂꯩꯄꯥꯛꯀꯤ ꯂꯨꯔꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯀꯤ ꯃꯇꯝꯗ ꯆꯣꯡꯊꯣꯛꯇꯨꯅ ꯃꯥꯏꯔꯣꯡ ꯌꯥꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯉꯁꯤ ꯄꯥꯖꯔꯤꯕ ꯑꯩꯍꯥꯛꯀꯤ ꯋꯥꯔꯦꯡꯁꯤꯡ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤꯁꯨ ꯉꯁꯤꯒꯤ ꯄꯥꯡꯊꯣꯛꯄꯤꯔꯕꯁꯤ ꯌꯥꯎꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯁꯥꯒꯤ ꯏꯈꯦꯡ ꯁꯤꯟꯊꯈꯤꯕ ꯀꯩꯁꯨꯝꯁꯪꯒꯤ ꯑꯋꯥꯕ ꯈꯪꯕꯤꯈꯤꯕ ꯏꯃꯥꯁꯤꯡꯒꯤ ꯃꯐꯝꯗ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯆꯕ ꯑꯣꯏꯅ RKCSꯅ ꯏꯕꯤꯔꯝꯕ ꯅꯨꯄꯤꯂꯥꯟꯗꯨꯗ ꯑꯩꯒꯤ ꯃꯣꯠ ꯑꯃꯁꯨꯡ ꯑꯩ ꯍꯥꯏꯕ ꯋꯥꯔꯦꯡ ꯑꯁꯤ ꯉꯁꯤ ꯑꯃꯨꯛ ꯅꯧꯍꯧꯅ ꯂꯥꯟꯊꯣꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯈ꯭ꯔꯕ ꯏꯃꯥꯁꯤꯡ ꯂꯣꯏꯅꯃꯛ ꯃꯁꯤꯡ ꯂꯣꯏꯅꯃꯛ ꯏꯕ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯃꯩꯇꯩꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯗ ꯀꯌꯥ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯇꯤ ꯑꯗꯣ ꯀꯔꯝꯕ ꯖꯥꯇꯤꯅ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯎꯔꯀꯥꯟꯗ ꯄꯥꯡꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ RKCSꯅ ꯏꯕꯤꯔꯝꯕ ꯑꯁꯤꯗꯒꯤꯁꯨ ꯃꯌꯦꯛ ꯁꯦꯡꯉꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯣꯝꯖꯤꯟꯗꯅ ꯌꯦꯡꯗꯅ ꯉꯁꯤ ꯄꯥꯊꯣꯛꯆꯒꯅꯤ ꯅꯨꯄꯤꯂꯥꯜꯗꯨꯗ ꯍꯧꯖꯤꯛ ꯍꯧꯖꯔꯒꯦ ꯅꯨꯄꯤꯂꯥꯜꯗꯨꯗ ꯑꯩꯒꯤ ꯃꯣꯠ ꯑꯃꯁꯨꯡ ꯑꯏꯕ RKCS ꯗꯤꯖꯥꯏꯅꯔ ꯅꯨꯄꯤꯂꯥꯟ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯗꯤꯖꯥꯏꯅꯔ ꯍꯧꯖꯤꯛ ꯅꯨꯄꯤꯂꯥꯟꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠꯀꯤ ꯃꯨꯔꯇꯤ ꯇꯧꯔꯤꯁꯤꯒꯤ ꯗꯤꯖꯥꯏꯟ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯂꯩꯈꯤꯗ꯭ꯔꯕ
RKCS huji laikhidare haibase lai khuya tankibagi wadani mahaki thabak khudingmak na mga leina Manipur da ngaliba dugumlaba haina ki British Samarjana numitta de itihas na sakhini British ki hai singlaba matamdugi leingak lon gi safuna Malem sigi kachin koya phawa kokhraba lithokpa ngamkhidre Manipur su mikha pona leiba pamjadaba jati ni Manipur di mising yam jakhidraba Manipur na ning tamba kandaba yade haiduna lising amaga chanipan maudrama thoida British ki chauraba lamiga lamba paba ngamkhraba chu ning tamba dudi mangkhre British ki sakti makhada laikhre adubu angakpani British ki kallaba mapangal oiduna su Manipuri singi thamoi budi maithiba piba ngamkhidabana British sasonbu penjadaba Manipuri praja kaya di British ki mayok taleptuna laiki British ki political agent Major Maxwell na Manipur da magi thabak loigajaba chahi amarom walingai Krista gi lising amaga chamapan chupna marida maitai macha singna matamtuda Assistant Political Agent Mr. J.J. Dunlopki Banglo mai thaki maitai macha singsina matamdu mai thaki badudi nupa singna thabani anirak subo oina August da su mai thaki ba mioi singi likun takpa ngamba mioi da lupa changa mana pigani haina phawba lauthoki September gi tang 30 da Imphal gi praja miyamna mai thadokhraba soto chayep ki banglobu kabo dagi singsu u loruduna sagadabani haina akan bachairak piraduna praja kaya awafam tarabada mathona maringjel-tana thallaba yumgi nupi singna makutta phisa tem amamam khulai oina pairaduna boro saheb Major Maxwell gi banglo tamna nupi mayam huftoraktuna khanghoudana landakhiba khanthaduna yengbada angakpagi masak aina hangjani wahangdi asumna karamba malem sigi jati gi nupi singna asumna British Samarja gi maikeida landa bangam khibage thogdog adubu ahan ba nupi lan haina ngasi phawbada khangnari ahan ba nupi lan dugi maramda adubu ngasi di ahan ba nupi lal budi Manipur miyamna nathaiduna thambi khibana kanamta moigi damakta ningsing nadraba gumbani mami samlaba itihas ki sena oirakle ngasi aikhoina karigi nupi lan gi muti khingadawri bano matamdugi nupi singna maraiba ki damakta lokhiba thodang mathona maringjel adugi damakta praja miyamna tofam thokpa mathodang ni khanduna paikhalakpa natra adu oirabadi mamangda thokhiba hanba nupi lan gi maramda su ningthi jabraba murti khubam singh raj bhavan gi gate mamangda nityai ba chu thet khingat pa thengmallabani aikhoi ti nupi lal gi damak nate linthoi ngambi gambhir sangha atai pauna thangal tikendrajit na chingbagi khingat lasi hairibani mafam cha ba yengdana adubu luribadi praja miyamna thajaba thonggadaba thopurel amadi changi misak aduni thiba luribadi hojik miyamda kathokadoriba nupira lal memorial complex amasung complex asida khingadoriba ningsing murti sing ase karamna oirakhibage haibase itihas ki sena amamuk oiraklabani khanduna yengsi Manipur gi matam dugi sarkar kaya da hanna haijarabasu oithokpa ngamkhidabana nupi laldu da saruk ya khibi ima kayana mamitta ujaba phangkhidaba amasung asigumlaba complex amatang nupi langi damakta leirabadi haiduna laison oina sonjakhiba laikhidraba ima singdugi mafamda khudol ase tamlagani khallubada imittagi ira chenkhiba khanghode adubu laibak phaba amadi ngasi aikhoigi irakta ima sanatombi ima ibemhal amadi ima indumukhi aikhoi punna hingminari ima singsina punsil
punsi chengjel loiduna lairibakta chatkibada tambiyu ko imarajani amasung atay ataygi mafamda Manipurda nupilan ningsing numit murti khilhore haina Isor di punamak uribani asan mirai naidaba isorna punamak si sinbiraktuna Nupilal complex daba yade matagum Manipur gi damakta thawai hakchang kathokpa ngamba governor ama pinabiduna achuk chawrba khudol ase Nupilal gi damakta ningsingnaba ning khudol ama tambiga dawribani Aikoina governor Sri O.N. Srivastava famda singamdraba laman tolabani amasung Manipur gi praja punamakna matam leiba khibikta Sri O.N. Srivastava bu kawba ngamlaroi amasung kawthokphamsu thokte Mapan kangjebung sengwatpadasu thawburel oina chongthokpiraktuna chawraba thodang lobi khibagi damakta Manipur pumbana pena khrabat governor ni Sri O.N. Srivastava matungdasu Srivastava kumba governor kaya Manipur gi damakta pinabiba oirasanu haina isorda prathana tawjari Laipaki ningthau na mabuk sengdraba Laipak adu waba tabani ngasidi Manipur gi mapu oina paliba phamnaiba kayana governor Sri O.N. Srivastava ki parak kaya tamnabagi tanja pibirabani Sri O.N. Srivastava punchi nungsangna hinghanbiba oisanu haina isorgi maphamda khoiramjari asina ahanba nupilangi chapter macha adu loijare ani subada muk thambirami Nupilal ani subada lising amaga chamapan kunthra mapan aikoina ngasi masina anamba oina aikoina khangnari se Nupilal ani subada lising amaga chamapan kunthra mapan ai haiba diujiki ibirami ba RKCS saknairaba kalaka matam ado Bharat pumba British sasongi makhada leiba pamdi haiduna British ki mayokta makhal gi andolon chathariba matamni Manipurda so andalon singdubu ihau kaya yaurakhi Manipurda Sar Churachan Maharaj na ningthau oiduna palabasu British ki sason makhada leiba matamni British ki mayokta khanghaudana Manipur gi nupi mayamna British ki mayokta andalon haurakle matam ado ihak sumnatagi sahi 13 lomtamak ngairi mapangan kallaba British ki mayokta nupi singna haurakle tabada yumthong khudingda wa launay kari thoklagaba adubu hanba lekhide Manipur gi nupi sing maikei khudingdagi lakpa nupi singna pumnil nilare Imphal gi mayol makni khanariba khwai ya school maktada thodok ado aigi sumang maktada thokiba thodok amagumbanina laikai gi iyamba singi matung induna yengdadi yenghorasi haibagi matagum ya school da leiriba leima pokpam kairungbagi loisang asigi mamang maktada khawang tin akon bana kuppa sang mari manga adugi manak yauраklami sangsingdo kaithelgi sangsang ni mamang thangbada pramarot katainaba hojik na BJP gi office asida Royal Mail gi office leirami mail agency ado thangjambon hairaga khangnaba Oja Atul Chandra haina khangnaba amana agent pai aduda su natana oja asina matamdugi mil kaya su Imphal Sekmai Dimapur na chingba mafamda sengi mil tawrami ya school ga kaisam thonga samnaba lambi asi gi awang thangba awang onduna dukan kaya leirami kalimai mandoki khanong pok thangba duda hangba lampak khara leirami duda ming kaya amasu tawrami nupa sing su phana yamna yaurami panglaw lawnei kari lekhai tanarabano angang oibanina khangningude maikai punamaktagi laknaraba miyamna yamlakanda darbar leiba awanglomda miyam phugatnaba hotnei adubu SMP sipai singna tankhayuna kanna miyambu thugainaba hotnari aikhoisu nupan ha khara yawbaduda khara changsinduna tung oirapna yawi asengbadi nupina mapung oibagi wadani thodok ado mangani tarani langduna lakpani mamai thangda police bazar gi dukanda sing yonna ba pairamba singdo lowduna nupa andalon kari singdo
sarkargi sipai singduda utuk watuki lan amasu tawnaki mamai thangda ningthina hai singlaba sipai kaya thadoraktuna miyam du tankhairami matam ado nungthilni aikhoisu mihul sudana miyam kaiduna maikai salai khangdana chenaba adum yaurai matam adugi SMP masing supna tagi chani yankhai tani thanana masing humfu tani posaki khongrau akakpa khubom yai chedi sipai punamak maru koi tupi akoiba phandok taba upi furitki ut machu manba furitki machu di ut machu manba litli Police thanana khaki akakpa litli koyet na angang bani matamdugi sipai singdo nongmai makpai duna ngak padi natte saitup pai duna taunanaba lalongnina makoisu mamai thangdadi mina ga yamlakpaga loinana khara warap thoki hainingi nongmadi chengi mil thugaini haiduna yaskul hiru hanba lekai phawraga elang lekai gi thong ahaibi landuna nupi mayam thangjam bongi mil thugai ba chatki kasam thonggi ina kupa thong landuna chatpasu yaunaki ngaihak leiraga mil thugai ramle haiduna miyam lauduna haigat lakhi nong masu kasturi gi godown thugairuni haiduna miyam haigat nakhi adumadi ai yaujja hogdre nupi kaya na mapanda puthoki ba cheng yauba gari kaya gi hipchin duna lehori haibagi pauchu adumatai Manipur gi thana control tawbada khara wabagu tawre haibase aikhoisu adumak khangle thawdo ase asuma chawtolake gi Manipur State Darbar gi President Mr. T Sharp na matha phana cha ramgani khanjai nupilan thokiba numit December gi tang 12,1998 ado PMS di Mr. T Sharp masamak chenthораktuna lorung sangda haijilaktuna magi Bangaloda changki khangamdadana masi sen mamai thangda Mr. T Sharp na nabadip dhamda byas tawduna laikhiba Manipur gi Maharaj Surachangi yathang ama lawrunaba haiduna telegram office ta chansile adubu akiba phangna sauraba nupi lising kaya aduna telegram office ado quesinduna thamlami amasung nungna chingba kaya thaduna thongnawgi mingsen na chingba kaya thugailaklaba matam aduda Assam Rifle gi Commandant Colonel Bulphilna mahaki sipai kaya thadoraktuna nupi mayam singdo tangkhaina bohotnabada Assam Rifle gi sipai singa nupi singduga inthok insin kaya tawnarami mamai thangda Bennett na hai humba tawbadagi asok apan kaya su yaungki mathangi numita Maharajna mapanda cheng thaba lepo haina pakhum pirakpada nupi kaya na dukandar kaya buki halami amasung mil kaya gi mapubu mapanda thanaba cheng taksara roi haina aibo wasakche kaya khomlami asumna mamai thangda political agent Christopher Jimson na matam khara lepnaba mil owner singduda haiki asumna thokiba thodok sibu aikhoina nupilan haina khangnariba Manipur gi nupi singna British ki mayok ta thongna phana cheng rongthoraktuna tawkhiba andolon ase malem gi itihas ta atang mani maram adu aikhoina nupilan da saruk yakhibi ima singi maphamda kok nonjari tawbimal khangbo uchaduna praja miyam gi lejabi matianga loina duna nupilan complex ase praja da khudol tamjabada aisu aina ngamjaba layekpa ama oina design tawba phanghan bibagi damakta CCNLC gi chairman His Excellency N. Srivastava amasung committee sigi member sing amasung ima RK Sanatombi gi maphamda khurumjari asumna RKCS na yamna marik chumba nupilan gi thoram asamak su mapung oina yaudраga su uja hoba yengja hoba chacha hoba adugumlaba artist achina
maming lairaba mutlaroidaba artist prithibina lair makai sak Manipur bu sak taklamba adugumba artist RK kaino haibani khoi RKCS haibase magi asangba maming si Rajkumar kaino haiba ai mathangda ai asangba si pabungi magi maramda ai khitang mathangda aina pathok charak pasida suksoi soidana thengnabiragani aduna hauji ai ibirami ba aduga laisu yekpidana masigi achauba thoram pubirami ba babung asigi maramda khajitang miyamgi mafamda thamjage Rajkumar Chandrajit Chana hai RKCS haise laikhidraba matungda chu mahakna yamna achauba mana ama phangkhiba aduga lairingai matamda su hena yamna langlaba mana kayana leiteng laba adugum laba aiba koigi artist amani aduga miyamna RKCS hairaga hena khangnaba RK Chandrajit Chana ingso lisingamaga chama kunma pangi October tang tara homdoida poki apokpagi mingra Manipuri Chitrakalagi lamyanba ama obiramba Rajkumar Yumjau Sanatsing amadi apokpina angom ningol sija yaima debi kawi laik pagi imungda saurok pana piklingai dagi laik papam lai lan manungda dhanma karmaga mari lainaba laik kaya yektuna hingnabagi lambel oiraki matungda ing so lisingamaga chamapan nifutareta matamama Imphal gi Maxwell Bazar haina khangnaba hujingna Thangal Bazar harise masida masagi art studio RKCS Chitralaya lingkhatuna makhal kaya gi layekpa hoki chahi simaktada mahakna cinema poster yekpa hudoki drama da su thawai yaurai Yumjau Sana Ningsing Managi medal Manipuri Sahitya Parishad Imphal dakatuna Manipur Chitrakar singbu pukning thogatlami mapabungi mamingda mahakna award ama katpado Manipuri Chitrakar singbu pukning thogatlami mahaki RKCS Art Gallery ase ngasidi tourist spot oinari mahaki ayek palai kaya tongan ba Bharat ki mafam sing sinthungkre naitom exhibition kaya su utkre magi thoidokpa matik magungi damakta Manipur Sahitya Parishadna lisingamaga chamapan ingda Silpa Bhushan upadhi Manipur Sarkarna lisingamaga chamapan maudrama thoi ingda gold medal Manipur Dramatic Union na Gambhini Award piki lisingama chamapan maudramari ingda Limca Book of Record ta magi maming chankre Rajkumar Chandrajit Chana Singhana Manipur Chitrakalagi lamda tawiramba khudolbu sakhangba oina Manipur Sahitya Imphal Pudra Suba Chahigi mifam aiba upadhi se masa lekhi draba matungda pirakhiba adugumlaba chauraba upadhi ase pijari haina sumna thambirami mathangda aihakna nupilan aikhoigi nupilan giduda akhoigi ani suba nupilan gi sidai sida akhoigi jati kayagi akhoi muslim jati adege Manipuri jati asigi maming sing atopa source amadagi aina thigatcharurakanda aina khitang ai pathokchage miyamgi mafamda aduga loinana ngasagi utup langi matangdu aina khijitang pregamuk utup lan ai sikamaina tawgibano haibagi aduga ngasagi tem haibasida kamaina tawgebu tem se nupising tem haibase hujiki miron sing anga sing tem se karino haiba khangaroi akoina khwangna phisi sarami phisi saba matamda akoigi tem sina akoi pangan dem hai akoi konna saba matamdadi aduga ngasagi khutna saba khwangna saba phi edana kai plain oiba mafam sida akoina ngasi naga sol kaina hariba phajaba phi singse akoi khwangna saba ngaktani aduna adukumlaba khwangna saba phi do aduda yeksanna bado aikoina
ꯇꯦꯝ ꯍꯥꯏꯅ ꯀꯧꯏ ꯇꯦꯝꯁꯦ ꯀꯔꯤ ꯃꯥꯟꯒꯦꯕꯨ ꯆꯟꯗꯣꯟ ꯆꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅꯗꯤ ꯂꯣꯏꯅꯕꯛ ꯈꯪꯕꯤꯔꯝꯒꯅꯤ ꯃꯥꯏꯗ ꯑꯩꯈꯣꯏ ꯂꯣꯏꯅꯕꯛ ꯆꯟꯗꯣꯟ ꯆꯩ ꯁꯤꯖꯤꯟꯅꯕꯅꯤ ꯆꯟꯗꯣꯟ ꯆꯩꯗꯨꯗ ꯌꯥꯝ ꯆꯥꯎꯕ ꯍꯥꯏꯕꯗꯤ ꯐꯤꯗꯨꯒꯤ ꯃꯔꯥꯛ ꯇꯝꯃꯀꯥꯟꯗ ꯌꯥꯝꯅ ꯅꯥꯟꯕ ꯑꯗꯨꯒꯨꯝꯂꯕ ꯀꯩꯅꯣꯅꯤ ꯐꯤ ꯁꯥꯅꯕꯒꯤ ꯄꯣꯠ ꯑꯩꯈꯣꯏ ꯂꯪ ꯑꯃꯒ ꯌꯩꯁꯟꯅꯅꯕ ꯄꯣꯠꯇꯣ ꯑꯗꯨꯕꯨꯅꯤ ꯇꯦꯝ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯨꯝꯕ ꯇꯦꯝꯗꯣ ꯑꯃꯃꯝ ꯄꯥꯏꯔꯀꯥꯟꯗ ꯕ꯭ꯔꯤꯇꯤꯁ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯊꯧꯅꯥ ꯐꯔꯕ ꯀꯩꯅꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯕ꯭ꯔꯤꯇꯤꯁ ꯁꯃꯥꯖꯅ ꯅꯨꯃꯤꯠ ꯇꯥꯗꯦ ꯍꯥꯏꯔꯤꯕꯅꯦ ꯑꯗꯨꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯄꯥ ꯁꯣꯛꯂꯛꯏ ꯍꯥꯏꯗꯅ ꯂꯣꯏꯅ ꯆꯣꯡꯊꯣꯛꯑꯀꯥꯟꯗ ꯀꯟꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯀꯩꯅꯣꯅꯦ ꯑꯗꯨꯒꯨꯝꯕꯒꯤ ꯅꯨꯄꯤ ꯂꯥꯟꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯃꯃꯤꯡ ꯑꯗꯨꯒ ꯃꯨꯁꯂꯤꯝ ꯅꯨꯄꯤꯁꯤꯡꯁꯤꯁꯨ ꯁꯔꯨꯛꯁꯤ ꯌꯥꯝ ꯌꯥꯕꯖꯥꯠꯅꯤ ꯃꯁꯤ ꯊꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯔꯁꯤꯗ ꯌꯥꯝꯅ ꯐꯖꯅ ꯏꯗꯅ ꯊꯝꯕꯤꯔꯝꯃꯦ ꯃꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ RK ꯕꯨꯙꯤꯃꯟꯇꯅ ꯑꯩꯍꯥꯛꯅ ꯏꯕꯨꯡꯉꯣ ꯑꯩ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯉꯥꯛꯇ ꯐꯪꯉꯦ ꯑꯗꯣ ꯃꯨꯁꯂꯤꯝ ꯑꯃ ꯑꯅꯤꯗꯤ ꯑꯩꯅ ꯑꯇꯩ ꯁꯣꯔꯁꯇꯒꯤ ꯑꯩꯅ ꯇꯥꯔꯨꯕ ꯃꯇꯝꯗ ꯈꯔꯗꯤ ꯐꯪꯈ꯭ꯔꯦ ꯑꯗꯨ ꯅꯍꯥꯛ ꯑꯝꯇ ꯊꯤꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏ ꯀꯥꯟꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯑꯆꯤꯟꯕ ꯃꯌꯥꯝ ꯊꯥꯗꯣꯛꯄꯤꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯨꯁꯂꯤꯝ ꯃꯤꯔꯔꯁꯤꯗꯒꯤ ꯃꯨꯁꯂꯤꯝꯒꯤ ꯏꯃꯥꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯕꯤꯔꯝꯃꯦ ꯃꯁꯤꯁꯨ ꯑꯩꯅ ꯃꯊꯪ ꯃꯊꯪ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯁꯩꯁꯤꯗ ꯅꯨꯄꯤ ꯂꯥꯟꯁꯤꯗ ꯌꯥꯝ ꯊꯧꯅꯥ ꯐꯅ ꯌꯥꯎꯈ꯭ꯔꯤꯕꯁꯤ ಶ್ರೀಮತಿ ꯏꯃꯥ ꯔꯖꯅꯤꯁꯦ ꯃꯁꯤ ꯇꯦꯔꯥꯗꯒꯤꯅꯤ ꯏꯃꯥ ꯔꯖꯅꯤꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯍꯧꯏ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯂꯩꯔꯤꯉꯩꯗ ꯂꯩꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩ ꯇꯦꯔꯥꯗꯁꯨ ꯃꯇꯝ ꯈꯔ ꯇꯝꯃꯛꯄꯅꯤ ꯑꯗꯨꯅ ꯃꯃꯤꯡ ꯌꯥꯝꯅ ꯂꯩꯕ ಶ್ರೀಮತಿ ರಜನಿ ꯇꯦꯔꯥ ꯀꯩꯊꯦꯜ ꯂꯧꯀ꯭ꯔꯥꯛꯄꯝ ꯂꯩꯀꯥꯏ ꯍꯥꯏꯔꯤꯁꯦ ꯑꯗꯒꯤ ꯇꯣꯡꯕ꯭ꯔꯝ ꯁꯕꯤ ꯍꯥꯏꯔꯤꯁꯤ ꯌꯥꯝꯅ ꯃꯥꯡꯖꯤꯟ ꯊꯥꯕꯤ ꯏꯃꯥꯅꯤ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯒꯤꯅꯤ ꯑꯗꯒꯤ ꯋꯥꯍꯦꯡꯕꯝ ꯇꯣꯡꯒꯧ ꯍꯥꯏꯗꯤ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯑꯗꯨꯒ ꯂꯥꯏꯁ꯭ꯔꯝ ꯑꯃꯨꯕꯤ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯤ ꯑꯗ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯖꯥꯎꯕꯤ ꯁꯤꯁꯨ ꯇꯦꯔꯥ ꯀꯩꯊꯦꯜꯗꯒꯤꯅꯤ ꯃꯣꯡꯖꯝ ꯑꯣꯡꯕꯤ ꯆꯃꯨ ꯗꯦꯕꯤ ꯎꯔꯤꯄꯣꯛ ꯁꯣꯔꯕꯣꯟ ꯊꯤꯡꯉꯦꯟꯗꯒꯤꯅꯤ ꯕꯥꯃꯣꯟ ꯆꯥꯎꯅꯨꯍꯜ ꯗꯦꯕꯤ ꯅꯥꯒ ꯃꯄꯥꯜꯗꯒꯤ ꯑꯗꯨꯒ ꯅꯣꯡꯊꯣꯝꯕꯝ ꯈꯣꯡꯅꯥꯡ ꯃꯍꯥꯛꯁꯨ ꯃꯃꯤꯡ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝ ꯇꯥꯔꯛꯄ ꯍꯥꯏꯗꯤ ꯅꯨꯄꯤ ꯂꯥꯟꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯂꯤꯕꯗ ꯃꯥꯡꯖꯤꯟ ꯊꯥꯅ ꯍꯦꯛꯇ ꯄꯨꯊꯣꯔꯛꯄ ꯑꯗꯨꯒꯨꯝꯂꯕ ꯏꯃꯥꯅꯤ ꯇꯦꯔꯥ ꯀꯩꯊꯦꯜ ꯂꯧꯀ꯭ꯔꯥꯛꯄꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯨꯒ ꯁꯧꯒ꯭ꯔꯥꯛꯄꯝꯒꯤ ꯂꯛꯈꯤ ꯁꯤꯅ ꯀꯛꯋꯥꯗꯒꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯇꯣꯝꯕꯤ ꯗꯦꯕꯤ ꯁꯪꯒꯥꯏꯄꯥꯠ ꯀꯣꯅꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯇꯣꯝꯕꯤꯁꯤ ꯃꯁꯤ ꯁꯪꯒꯥꯏꯄꯥꯠ ꯀꯣꯅꯨꯡꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯥꯁꯤꯡꯁꯦ ꯐꯣꯇꯣꯒ ꯀꯣꯟꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯂꯥꯜꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ಶ್ರೀಮತಿ ರಜನಿ ꯗꯦꯕꯤꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯦꯇꯥꯖꯤꯅ ꯐꯣꯡꯕ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯑꯩꯅ ꯁꯤꯒꯤ ꯃꯃꯤꯡꯁꯤꯡꯁꯤꯁꯨ ꯃꯊꯪ ꯂꯧꯊꯣꯛꯆꯕꯅꯤ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯌꯥꯎꯈꯤꯕꯤ ꯌꯥꯝꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯌꯥꯎꯈꯤꯕꯤ ꯑꯍꯨꯝ ꯑꯃꯁꯨ ꯇꯣꯉꯥꯟꯅ ꯂꯩꯔꯝꯃꯤ agitation in 1939 sida Muslim women who were jailed for destroying the Kasturi store Kasturi gi dukan thugaibase masinadi ahanba khonghodi oikhibani maramdi akhoi cheng si moina phajalaga Manipur gi pithora u yadaba adu cheng tainaba cheng lektaba cheng tainaba cheng leitrabanina mayam se chara helakpa sidana puksaksi leiraktraba di mi se sini haibase chara hen sisu siba mina hatana sisu siba haidana adumaina lakpa adugumba thona lingjeni asumna haijaningi Manipur Muslim women who were jailed for destroying in Kasturi store sida akoi Muslim gi dasu nupi ahum se atopa sinataba yamna serious oina Mrs. Sara Bibi ko ba kadai dagi Khergaon Sabal lekai dagi aduga wife of Nur Ali mai mapuroi be maming sho dum yauri aduga ani subana Mrs. Tombi Bibi wife of Ibrahim aduga lamdi piramdre aduga ahum subana Mrs. Sajau Bibi wife of Nur Ali
from Khetri Awang Lekai Makoi Ahumse Masi Kasturi da Nung Lang Chalubada Maite Hujiki Hariba Mamanga Aina photo dagi Patoksa Hiba Imasingse Sisu Mangjin Tabi Ngakani Maduda Kariginoina Habada Moina Yamna Atiba Wahayam Hieba Masanu Pasina Toraga and then Moinung Tazal with a south and a harimni as a noina a quadratory say Kumsi di Kitang Bujaba Pangi Nong Mai di Sagim Hoba Jaba Pangare Akoi Kongai Upuldo Kaina Palapa Atiba Wahi Palapa the Hena Sawa Mo Ogiba Adugi Tok Tugini Aduga those Muslim women involved in the accident to 12 December 1930 Adudan Lakiba Sokti Soktaba Yawase Yaima Debi, Apambi Debi, Amubi Bibi, Nurjahan, Tombi, Amulala, si Moise Ayambana Kergau the King Hatani, Aduga Mariam Bibi, Sina Sisu Kergau Deni, Aduna Haitoy, Bibi, Sisu Kergau Deni, Hasi, Kergau, Aduga Jamila Bibi, Asumain Tawdana. Akoigi Muslim isin inaw sing si sul oina liching amta oidana koina akoigi adugum laban nupilan sida struk yamina kiba adugum nupi sing ni aduga loina na amuk kaidore matamdu da Manipur da loilam lengak mapusing loingam lengak sigi mapusing ne na 1939 to 40 da lairamba political agency Mr. C. Jimson Adagi Manipur gining tho Maharaj Surasan. Adagi Manipur State Darbar ki President na Mr. T.S. Harper. Aduga Darbar ordinary members singna Nomai Them Shamcharan Selungba. Pamni Selungba haise. Aduga Sri Raj Kumar Bhaskar Kurai Lakpa. Sisu Pamni Darbar additional members singna Maharaj Kumar Pio Barta. Adagi Ani Subada Sawaijam Somorendro. Ahum Subada Larian Mayum Ibungohal. Aduga Mari Subada Sanjemban Nadiasan. Masina Muk Equigi Masalai Magi Sepung Sidagi collection Taujabani Eginau Laijana Lamjing Lamtakpi Dana Masigi Yang clear Oiba Equigi Matamdu the Palamba Kenosing se Equigi Lengak Mapusing se Simasu Yang Pazana Pibiri Aduga Equigi Akanaba Jepong Amadagi Loktok Sarakpani Makoising Asina Masagi Nupilan Sida Mayam Inna Dana Kauna Dana Jail da Laiba Hospital da Laiba Adagi Aso Open Nangraba Singse Makoigi Imasing Sigi Maming so I Patuksage Kunrakbom Ombi Sawi Debi Kwakaten Morang Pure Lekai Numekuni Civil Hospital da Laire di cho obanina yumda tha ni rom layeng laba matung da pharakiba ada layeng bam ongbi sawi debi na layeng bam lekai da khurai rom da imphal numitra ngani na civil hospital da laire tha ma layeng laga pharakba khaide mongbi tol haibi nomaibung nabam chu thengni numitarani civil hospital da laire tha ma rom yumda layeng laga pharakiba sograk bam ongbi thambal debi tera kai thelni numitarani lay civil hospital da Guru Mayung Pisak Debi Koman Mangjin Impal da Numitaren Ile Makoi gi Anabagi Layongi Matungina Asok Apando Mana Hairakpa Akogi Sangin Maton Adagi Say Nasingba Makoi Nasu Policing se Makok Tukaiba Duga Say na Kandhaba Nasingba Angat pa la Kaino Amani Lan Amani Aron Tujam Ningon Chora Mongbi Pisak Debi Sekon da Labor Sina Numitareni Hosan Laraga Paratana Ayambadi Sibadi Yaude Aduga Sopadi Yawi. Sanglakpam Ningol Amubi, Liwa Pukri Mapani, Numitareni Civil Hospital da. Ketrium Anau Debi, Sinjamai Ketri Lekai Impal, Numitareni Hospital da. Aduga Lehok Tabam, Ibem Pisak Debi, Nomaibung Impal, Numitareni Civil Hospital da. Naurem Ombi Tonu Debi Harango Tong Maibam Lekai ni, Numitarukni Civil Hospital da. Moi sumain tawdana magi laiwong aduga sokpa dugi matung ina hospital da leirakanda aduna Assam rifle amasung police na phubadagi thina sokiba nupi singdi oinam
ningon kon samongbi bemhal wangkai lekai adu madi numi kumathoi ni civil hospital da lere tongbram ningol sabi wangkai ningthem pukri pan numitra ngani civil hospital da layeng khre aduga mayum da numitra ni rom ama su amuk pothara ga layeng aga phagiba ningthaujam ningol sapam ongbi kabok lei wangkai khunau ni numit mangani civil hospital da aduga mayum da mu asumai tawdana phabadi pharai aduga asam rifle gi sangin na thinduna sokhibasing sangin amuk thinbada sokpasina kumukjang ongbi yaima bi nongmai bungni laibakta sokhi khwaidagi thina sokpasima oye hospital da tha ama layeng laga mayum da tha lom layeng laga pharaki yaima bigi punsigi oina akanba thabak amata tawba ngamkhidre manipur sarkar na ingso lising ama chama panyankhai nipanda interim relief ta lupa manga pi ki tamdu basaspati mayum ningol dhyan sam ongbi lakhi debi na khagempali pankha huidrom lekai dagini masu yam sathina choi aduga layeng laba matung da tha ni punsigi thabak akan bam ta subang am khidre haba aduna nongthombam ningon ngangbam ongbi angang jawbi wangkai khunau sina oi thongba pisum mathak amadi pambo maruda sokre numekuni civil hospital da layenge sumai tawdana ming singsi ai loinabak pathok chage salam ongbi binodini khurai ahongkai le imphal asimasu ma sokpani adu yang kanna sokpanate amom ningol thangjam ongbi angang jawbi porompa khetri lekai thangjam ongbi bemal wangkai thangjam lekai moidi yaura kanda tu sanbagumba karigumba aduga tang tara mari subana angom ningol thongbam ongbi amubi debi uripo bhagapati lekai dagini aduga tranga subasina angom ningol thodam ongbi sija debi khurai thangjam lekai dagini aduga imphal ni aduga soibam ongbi mera debi soibam lekai dagani aduga thaujam ningol sapam ongbi kabok leina wangkai khunau dagini hazari mayum ningol samurai latpam ongbi chaunuhan debi khwai brahmapur imphal sumai tawdana asokpa aduga layeng aga phaba punamakse i nai maraksida amna awaba chaitheng amaga loinana khoi nupi singsina asugum laba thongtangse masi laurakpani adubu masigi mathaksida aikhoigi moina matamduda thirakhiba kanna phaga dawbagi thiraktana phagi base akhoigi kari haini nupa volunteer oi aduga misang oina magi guide tawbiriba adugumbagi manung sida aikhoigi jananeta irabot amadi laisamgi kulabidu aigidi amna naknaba aigi ipagi aigi kajinni mahaksu adugumlaba aduda phadana miata dana yam kuina legibagi wari sida khoina thengnajai asiga loina na aikhoigi nupi singsina prithvi da leiba nupi singsidagi thoidok hendokpa magun leiba haibadi yamna thauna leiba makhoigi nupa se sokpa yadaba akhoigi nupa di sokpa yaroi haidana moigi adugumlaba ahing taibang leitana ani subalan ahan balan sida tawkhriba nupi singse sigi nupi gi adugumlaba ngasigi NUPILAN gi wari asida ehangna mate khitang thijanjaruraga punamakna nungsina pibiraklakanda ehangna wari si thamjabani si hairakanda aina wari sigiti maroiba singdi loisanjare adu loibadi naiba nate yamna sangna leiba maramdagi matamgi boundary gi matung ina aina mengsingsi pathokjarakanda tawriba thabak singsiga khitang uchabani si hairaga loisanjare yamna nungaijare imana khomjin bidana akhoi mayamda NUPILAL gi maramda tapi bagi damakta aduga imana supanbikre masigi thauram asigi research tawdabada harauna aina yamna nungsina yambung aina kaujaba yambung RK Budhimanta na machak mayam si phadana pibirakaga akhoi mayam da khanghanna bagi damakta ngasigi program asi mapung phahan bagi damakta adagi ngasai imana pabiki pada mathang ming mayam se pabikre aduga akoina ming sidai sida yaudaba ming su yaurong gadra haina aina
khanjai masida yauda basida akhang akoi tabiriba mayamna different community mana sumasai panbikre akoi gi Manipur da laiba maitai community da natana atai community su yawani Muslim community masida ming si pankibada yaudраga di soidana akoi da khangan bira u akoi miyam khangminasi research tongminasi kanana kari tauki habadu akoi khangat minasi haina thamjage adagi imana su pandikre ngasagi courage haibi aina kaino loina bakti haiba oithokte haina ai mamang de haijagre maramdi larik sigi manung sida machet oina adu taukiba punamak se aina khomjan bana khitang wacha hoba adu punamak na su aina aihakbu machi loina ba khomjan bangam da badinate adu bu larik si macho yaman khibana ai khomjan bangam hoda dana aikhogi yaurami ba maru oiba khara aihang na pathok sabani aduga loina nana ibungo Budhimanta namu egi amu thabirak pani edi December tang train thoi NUPILAN sida janandeta irabona iramba saireng ama makhutmak ki manuscript su yawbani thabirak paduda aduna December gi tang train thoi sima so en tenta tawbani na aina dum miyam famda lan thok saramge ngasi ahing lele numit ama chakhre sampunsilu debi ipa pharibado December train thoi ama hokre December train thoi ama lakni kaurabara thajabra sam pungani haiba ningbra numit asila kani haiba asumna mana saireng si am sentimental oina jananeta irabona asukumlaba chauraba NUPILAN sigi wa tana pham oiba nupi mayam sina monda lona changaga madugi marak chuda gomengi site gi sumabu phana na baina ma phajandraga di nupi singse langa ise haibagi mawongda dumaina tawkhibani aduna huji bakha khitang ayhakna tanjaji phangingaida huji ibirami ba ekhogi RKCS dipabung Rajkumar Chandra jitchana mahaki majai bungona huji mapai bungona linkhat pirami ba RKCS Museum of Art and the Craft ki secretary su oina pubiraga asigumba RKCS Citralagi provider oiduna ngasi su chokthaba naidana iramdam Manipur bu mapalamda saktak pada chokthaba leita ba thodang asi lobiri haina su ehangna isai bungogi mafamda ina thamjari yamna nungai imana singtok pirak pegi damakta habedi akhoi gi documentation di lay ngasi gi oina pabada matam gi damakta doina mak pa khidabani haibani aduga akhoi mayamna ngasai gi imana panbi khiba courage aidi nupi gi thauna sidai thoa kanda ngasai gi sokpa panba mayam yauraga thengna khribani dagi sai palakhibada matam dugi haibetare 1939 gi matam duda government haigadra kanana no iman pamanga pi haise government na oigadori prakari government na oidoini matamda sokpa panbadugi moi adugumlaba NUPILAN yauruba awana taraba singdo scholarship stipend gumba kasu khara di pirambane adu hujikti piribra pidabra du imana khangdre makha tarakpada aihakna picture sing amtang share tawjarake ngasai imana panbikhiba aduga relevant oiba picture ima ubiraga diamtang confirm tawbiro chume ngasagi ima kaino Rajani nigi photo ni adugi su larik ama macha ibungona fongbani NUPILAN gi larik se larik sigi manungda picture yamna precious oiba picture mayam su yauri
Nupilal Asok Apan Nangkiba Nupi Singh. Haripa Imana Pabikiba Dugi reference to me. The King Asai Imana Pabikiba Jananeta Irabot ki on handwriting gi poem Aduni Masi Pasana Thambiraga Kogi Yambung RK Budhimanta na koi book club reading gi damakta share tawbirakpagi yamna thagachari akoina thagachari gi program da su hanna thagat pirakpa jananeta irabot ki handwriting ubase ngasi masina ahanbani aduga yamna mangon leiba yamna nungsiba ama phaw yengonda aduga hariba simakti aigi ipwa ibungo akoigi ibungo RK na mu Kuthangda akoigi Sasikanta Hidang Mayum aigi su yam listener oibiba ibungo duna magi account gi thabirakpani adumai tawdana aina khudakta sindoksa horakanda amuka tharibani sumai tawdana amaga yamna nungsi nana koina tawdaba yade haibagi aingonda inspire tawbibado di thona hapibado adugidamaktasu isasing inausing punamapu aihangna nonglukpa utsari yamna nungsi asmaina akoigi listener nasu akoigi program asida pipirakpa haiba tare ko machak se akhoi myam collaborate tawminabagi height se masi ubaduni imana haibiri pasi mengoina pan jarabada Sasikananda Hidang Mayum akoigi yamna regular listener aduna thabira haibani masina ngasai imana refer to bikiba RKCS ki writing duni masigi picture si na matam dugda thokiba dugi picture ni yamna masi aina amuk udribani yam phajana lairam khrajani Nupilal Day 2020 masi sina ahanba oidoiba okay 39 sina ani suba Nupilan haidana akhoi mayamna ngasi adu khaktani kaina khalambase konna thiraga mani phange haidana asugumlaba majai bungo Budhimanta na thabirakpadagi aina ahanbagi Nupilan sigi brief si phangdaba adu kayamdi phajana yaurame masina hujik akoigi Imphal statue oina saraga leiba mafam dugi picture ni mayamna soidana Imphal da chatpada ubiram basu yauram magani ubiram draga su soidana masigi mafam sida chatlaga akoi mayamna akoi honor tauba akoi khuruminasi aduga picture ama soidana lauraga akoi social media da share tauraga Nupilal si kamaina taukibano karigidamakta akoi society da important oiribano haibadu akoina dum continue tauna Nupilal gi numitta da natana akoina dum ningsing laga akoigi root ki identity gi maram da khalakpa kanda masigumba event si yamna khangbagi maru oi haina thamjage aihakna share tauringai sida akoigi upcoming event khara amuktang share tawjahoge akoina last week tasu akoigi technical problem laidana live session si tawbangam jakhite aduna recorded tawraga muk thadok jabani last week the people of Manipur Sarachantiam akoina feature tawjakre aduga yengbi driba oiraga disoidana yengbiu Sarachantiam gi kamaina iba horakpano kari i haibagi detail da yamna nongaina khoi wari saminakre masida ubiriba picture asi akoina akoigi listener gi damakta semja bakhudol machani khudol asi aihakna
akoigi listener sing na akoigi program asi yamna supportive oibiba yamna engaging oihanba adugi damakta khallaga thamjabani ngasi imana panbira e Sasika Nanda Hidang Mayum aduna Sasikanta Sasikanta Hidang May Sasikanta Hidang Mayum gidamakta masi akoina akoigi lucky listener haibatare ko ngasigi oina madugi damakta akoi khangacharaga khudol macha asi bizarage akoigi record that oina thadokjabasi tabiragati phone number soidana thabirau aduga masigi khudol macha asi yohanjarake makha tabada akoigi page asida soidana yengbiu upcoming event ta akoina book reading si akoigi author promote tauba aduga akoina book lover ama oina book reading gi event ama sinjai amasi handaki 17 December 6:30 p.m. India time dani aduga aigi na 8 a.m. Eastern time da aduga akoina cover taugadariba books in a translated version of Bose Saheb Ongbi Sanatombi imasi binodini na ibiramba aduga tamo El Somiroi na translate taubiba book The Prince and the Political Agent haibaduni masigi damakta yengbiriba pumna makpu invite taujari soidana akoina Google Meet ama taujagani adomna book asi pabiragati kari masigi book sida review adongi comment tajaningi aduga yamna nungaiba paw mana akoina translator masamak tamo El Somiroi si lengbira kani aduga akoina interaction taubagi opportunity ama phangani maduma lokthokjage aduna book akoina book pa bagi kenose encourage tawjaba mathangda yamna nungaiba paw ama muk ai share tawjage akoigi listener mayamda akoina finding the voice ki oiba product ama journal asi akoi phongba hojare journal si akoina phongjaba si art cover sina art aina yekjaba art na semjabani aduga journal oina manungi sina reflective writing gratitude writing dagi any writing ibayana ba semjabani do ahan bagi oina akoina hena semjarakani ado huji oina di journal ko thamuk se imphal da leire aduga tabiri mayamna adongi copy pambiraga di soidana message tawbira u aduga 30 si akoigi new year su lakpanina khudol taw isagi leibininga gasu natragana anakpami amada khudol tawninga gasu soidana message tawbira u masida gi karakpa funds ina akoina 1001 thagachari hariba project sida khudol pi bedasina jabani aduga mathang tana su akoina wall art su imphal da kharadi yaukre aduga aigi website ta changbiragati wall art su India da available oire haina ai lauthokjage last masigi si matamdi lairi adubu amuktang panjahuge aina high achiever ki program asi adum mathang naina chathajarakpanina akoina tha godingi workshop amamam sinjarakani ahambagi workshop si January gi 8 ta chahi horakpagi oina akoina chahi sigi goal setting gi da focus tawraga tawjagani workshop asi free event ni adomna sign up tawbirau email thabirau aduga akoina Google Meet event ama sinjagani masida saruk yaraga akoina chahi asida akoina kari tawning ni haina reflect tawrakanda madugi workshop asi yaw pina bagi damakta invite tawjari matang asida aihakna photo share tawba loizare event lauthokjaba loizare aduga akoigi program asida ngasigi oina akoina comment hamom promote
su yaubiri Vini su yaubiri aduga tabiri bapumna makna su soidana comment ibira u NUPILAL gi maramda adom ge kari experience wari tarakpagi experience kari laibiri habadu soidana koida khanghan bira u comment pathokjage hamom promote na ibira I ima amasung ichebu khurumjari aigi khwaidagi nungaiba haibabu imphal da NUPILAL nung sing thoram yauzaba phangjaki chahi kharagi mamangda Bangladesh da su NUPILAL thoram asi chahi gi pangthokli haina ibirai aduga Canada da su NUPILAL ningsing thoram pangthokli haina ibirai COVID-19 na maram oibana 2020 gi oinadi pangthokpa ngamkhidre yamna nungaijare ngasi imana santokna pathok jabasi tajaba phangjabasi hanna thagachari amuksu haina ibirai binina ibirai NUPILAL gi matangda masidi phajana khangjabagi chance phangjare haina ibirai matang asida imana any additional haibining ba kari laibiri sigi maramda NUPILAL gi maramda hairuragadi hainingbadi ngaktani akhoi nupi singsina akhoi lingjen akhoi thauna akhoi ngasigi samasina bebhar thambiri bara natraga thambiribra natraga thambidabra haibasidi aigi nungda asuk yamna waraba ima mata yokpada natana imungi thabak tawbada natana laipaki adugumlaba magi mapuroibadubu yamna tamthina aidi British haibasidi British pu oiro amabu oiro aduga cruel haibasidi matamdura cruel haina haijage yam tamthiba aidi mi singdo yamna moina maning thungdrabanina mai thadore kanduda moina ngachagi nupa singduda yamna torture tawdana kaboda chalaga khongcha toine ba haije aduga chingsugi udo adu laurura kanda yum sagadabani adusu nongda loina sagadabni kai mina puba thangba ngamdaba wari mayamse hairakpa kanda nupi ne na makhut lonchalaga laitabado mayam chu chape cha manaraga akhoi nupa sokpa yaroi kaina tholaga akhoi na ngasing asigi taibang sida sum la kanda nupi tathi tawoin tawga se sum tarakpada as kamaina larik su loin haire kamaina thanpiratana toino adoidi akhoi nupi se lu banate da lu taw mathaka hanbagi wari na moida be haramadi nupi angang nupi thadoi se kaigino nupa su plan tawbada yauri neba nupi singsida phurakpa siga nupa singsida phurakpa ga chairakpa duga isi yam thiknaba adu nupi singduna adi chaina se akhoi jadi phugen phurada kyam buhena phuni nupi angang san brahmon hairimni nupi sokanoina nupi se imane hairimni adu matamduda akhoi jadi ka stawroi akhoi nupa sokpa yaroina chongthora aga ngasigi society sina akhoi nupi singsida yengiba mieng nupi singsina su ahenba nupi su adum yaudabadi nate adumak oidana su masi akhoi bichar se punna tawminaraga khanthaminaraganda akhoi amana mabuluna tawna si haibase asi aina janinga pawyan haidra adumaina thamjani yamna nungai mana pauchen asi hairaba matungda akhoi program asi loisinjanaba tawjarage tabiriba pumnamakpu hanna khurumjari mathangi Saturday da muksoidana unaminasi akhoi literature gi maramda amuk hena khangba oinabagidamakta masi hairaga khurumjari punamapu khuramjari